ꯄꯨꯟꯁꯤ ꯂꯝꯕꯤꯗꯤ ꯑꯀꯨꯠ ꯑꯇꯣꯡ ꯅꯥꯏꯕꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅ ꯀꯔꯝꯕ ꯊꯧꯌꯤꯟꯁꯤꯟ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯐꯪꯒꯗ꯭ꯔꯥ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯕꯒꯤ ꯑꯄꯦꯟꯕ ꯃꯇꯝꯗꯤ ꯌꯥꯝ ꯆꯥꯈꯤꯗ꯭ꯔꯤ ꯇꯍꯥꯈꯤꯕ ꯐꯤꯔꯦꯞꯇꯣ ꯑꯗꯨꯒ ꯇꯍꯥꯔꯝꯗ꯭ꯔꯒꯅ ꯂꯩꯔꯝꯗꯕ ꯌꯥꯏ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯣ ꯇꯥꯝꯅꯥꯅ ꯐꯥꯒꯤꯅꯤ ꯀꯥꯏꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯑꯣ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯥꯏꯔꯛꯄꯗꯨꯁꯨ ꯃꯥꯁꯨ ꯐꯥꯒꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯐꯝ ꯑꯃ ꯂꯩ ꯄꯥꯕꯨꯡꯁꯨ ꯈꯪꯉꯣꯏ ꯀꯅꯥꯝ ꯈꯪꯉꯣꯏ ꯑꯗꯨꯗ ꯂꯣꯠꯂꯨꯔꯁꯤ ꯉꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯔꯦ ꯏꯁꯨꯛ ꯁꯨꯛꯄ ꯂꯝꯕꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯁꯨꯝ ꯐꯥꯎꯔꯛꯄ ꯂꯥꯛꯄꯗꯨꯅ ꯂꯣꯏꯕ ꯀꯧꯕ ꯅꯥꯏꯔꯛꯇꯕꯗ ꯇꯥꯝꯅꯥꯅ ꯂꯝꯕꯤꯅꯤꯅ ꯁꯥ ꯀꯩ ꯊꯣꯛꯂꯛꯇꯧꯒ ꯌꯥꯝ ꯃꯥꯜꯂꯦ ꯑꯩꯅꯗꯤ ꯑꯗꯨꯝ ꯈꯟꯕꯅꯦꯕ ꯅꯪꯅ ꯇꯧꯔꯛꯄ ꯊꯕꯛꯁꯦ ꯅꯥꯇꯩ ꯌꯥꯝ ꯆꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯀꯩꯀꯩ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ ꯍꯥꯏꯗꯥꯏ ꯌꯦꯡꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯁꯤꯡꯊꯥꯅꯔꯣꯏꯗꯣꯏꯇ ꯇꯧ ꯂꯩ ꯍꯣꯠꯅꯔꯒ ꯂꯩ ꯉꯁꯥꯏꯗꯩ ꯊꯧꯔꯛꯏꯁꯦ ꯁꯨꯛꯌꯧ ꯌꯧꯗꯦꯕ ꯁꯤꯗꯗꯤ ꯉꯥꯡꯕ ꯇꯥꯕ ꯃꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯆꯦꯟꯅꯩ ꯑꯩꯒꯤꯅ ꯎꯃꯪ ꯋꯥꯃꯪ ꯈꯔ ꯂꯥꯟ ꯏꯃꯥ ꯄꯣꯛꯇꯩ ꯎꯗ꯭ꯔꯤꯕ ꯃꯐꯝ ꯈꯔ ꯆꯠ ꯂꯥꯁꯇ ꯃꯦꯟꯃꯥꯔ ꯂꯥꯜꯍꯧꯕ ꯑꯃꯨꯛ ꯊꯦꯡꯅꯗꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡꯒ ꯂꯥꯏꯔꯩꯕꯥꯛ ꯌꯧꯔꯨꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯇꯧꯕꯗꯤ ꯑꯩ ꯆꯦꯜꯂꯨꯕꯩ ꯅꯪꯁꯨ ꯋꯥꯔꯤꯅꯤꯗ ꯑꯩꯗꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯅꯥꯇꯩꯁꯨ ꯁꯨꯛꯆꯥ ꯆꯥꯗ꯭ꯔꯕ ꯃꯤꯅꯤ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯗꯣꯔꯛꯄꯗꯣ ꯐꯤꯔꯦꯞꯄꯁꯨ ꯐꯥꯒꯤ ꯇꯥꯊꯣꯛꯏ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕꯩ ꯃꯇꯥꯡꯗ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯕꯅꯤ ꯈꯔ ꯍꯨꯟꯗꯣꯛꯄꯤꯔꯝ ꯈꯔ ꯆꯥꯛꯍꯜꯂꯝ ꯑꯇꯩꯗ ꯅꯪꯒꯤ ꯂꯥꯏꯕꯛꯅ ꯑꯣꯏꯔꯁꯨ ꯁꯤꯃꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯂꯦꯞꯇ ꯊꯧꯔꯛꯄꯅ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ ꯀꯣꯟꯊꯣꯡꯗꯨ ꯐꯤꯔꯦꯞꯄꯅ ꯀꯨꯝꯊꯔꯒ ꯍꯥꯡꯂꯝꯗꯨꯅ ꯑꯃꯨꯛ ꯊꯧꯖꯤꯜꯂꯛꯏ ꯑꯃꯨꯛꯁꯨ ꯂꯣꯟꯁꯤꯜꯂꯝꯃꯤ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏ ꯑꯃꯗ ꯒꯥꯔꯤꯗꯨ ꯆꯨꯝꯅ ꯐꯩꯍꯟꯗꯨꯅ ꯈꯥꯝꯃꯒ ꯀꯨꯝꯊꯔꯛꯂꯦ ꯒꯥꯔꯤ ꯃꯈꯣꯜꯗꯨꯗ ꯑꯍꯜ ꯑꯃꯈꯛꯁꯨ ꯊꯣꯛꯂꯛꯏ ꯃꯩ ꯂꯥꯛꯑꯝꯗꯕꯅ ꯄꯣꯗꯣꯟ ꯃꯆꯥ ꯑꯃ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯊꯣꯔꯛꯏ ꯅꯨꯃꯤꯠꯅ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯂꯩꯔꯕ ꯃꯤ ꯑꯅꯤꯗꯣ ꯎꯅꯕ ꯈꯤꯇꯪ ꯋꯥꯡꯅꯁꯨ ꯃꯃꯤꯠ ꯃꯄꯥꯗ ꯊꯥꯡꯒꯠꯇꯨꯅ ꯎꯅꯕ ꯈꯨꯖꯤꯟꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯅꯣꯅꯦ ꯐꯤꯔꯦꯞꯄꯅ ꯏꯄꯣ ꯑꯩ ꯐꯤꯔꯦꯞꯄꯅꯤ ꯈꯨꯖꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯪꯅ ꯂꯥꯎꯊꯣꯔꯛꯂꯒ ꯃꯉꯛꯇꯨꯁꯨ ꯃꯅꯤꯡꯗ ꯈꯔ ꯍꯟꯗꯣꯛꯑꯒ ꯍꯔꯥꯎꯅ ꯊꯥꯖꯗꯅ ꯍꯩꯃꯥ ꯀꯥꯈꯠꯂꯛꯑꯣꯅꯦ ꯆꯨꯔꯤ ꯇꯥꯕꯤꯗ ꯂꯦꯞꯄ ꯐꯠꯇꯦ ꯀꯥꯈꯠꯂꯣ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ ꯃꯁꯥꯅ ꯇꯣꯡꯉꯛꯄ ꯈꯣꯡꯎꯞ ꯆꯄꯜ ꯂꯧꯊꯣꯛꯏ ꯐꯤꯔꯦꯞꯄꯅ ꯍꯥꯟꯅ ꯈꯨꯔꯨꯝꯃꯒ ꯇꯥꯝꯅꯥꯗꯁꯨ ꯈꯨꯔꯨꯝꯃꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯇꯥꯝꯅꯥꯁꯨ ꯁꯠ ꯆꯪꯁꯤꯜꯂꯒ ꯈꯨꯔꯨꯝꯃꯤ ꯑꯍꯜꯗꯨꯗ ꯐꯤꯔꯣꯜꯁꯤꯡꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗ ꯉꯛꯄꯅ ꯅꯣꯏꯕꯨ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣꯅꯦ ꯏꯄꯣ ꯏꯃꯨꯡꯗ ꯐꯝꯃꯒ ꯋꯥꯔꯤꯗꯨ ꯐꯖꯅ ꯑꯩ ꯂꯤꯔꯒꯦ ꯃꯅꯤꯅ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯏ ꯃꯅꯤꯅ ꯐꯥꯟ ꯃꯆꯥ ꯑꯅꯤ ꯄꯨꯊꯣꯛꯂꯒ ꯌꯨꯝꯌꯥꯏꯗꯨꯗ ꯐꯝꯍꯜꯂꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯅꯦ ꯇꯥꯅ ꯐꯝꯂꯕ ꯇꯨꯡꯗ ꯐꯤꯔꯦꯞꯄꯅ ꯋꯥ ꯀꯥꯡꯊꯣꯔꯛꯏ ꯏꯄꯣ ꯃꯥꯁꯦ ꯑꯩꯒ ꯈꯪꯅꯕꯅꯤ ꯌꯨꯝꯗ ꯄꯨꯁꯜꯂꯒꯦꯅ ꯇꯧꯕꯗ ꯃꯣꯏꯒꯤ ꯑꯍꯜꯅ ꯐꯥꯗꯣꯛꯅꯅꯤ ꯍꯥꯏꯕꯗꯩ ꯁꯣꯝꯗ ꯂꯥꯞꯅ ꯆꯦꯜꯂꯛꯄꯅꯤ ꯏꯄꯨꯒꯤꯗ ꯂꯩꯒꯦꯅ ꯏꯄꯨꯒꯤ ꯅꯥꯛꯇ ꯂꯥꯛꯑꯕ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗꯕ꯭ꯔꯥ ꯃꯅꯤ ꯏꯁ ꯍꯥꯏꯔꯒ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯍꯜꯁꯤꯡꯅ ꯌꯥꯗ꯭ꯔꯕ ꯍꯣꯏꯗ ꯁꯤꯗ ꯍꯦꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯑꯩꯅꯦ ꯊꯪꯅꯕꯒꯤ ꯅꯕꯣꯛꯀꯤ ꯅꯅꯥꯛꯇꯅꯦ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯈꯤꯒେ ꯂꯥꯛꯅꯕ ꯍꯥꯏꯈꯤꯒꯦ ꯑꯩꯒꯤꯗꯤ ꯏꯇꯣꯝꯗꯅꯤꯗꯣ ꯂꯩꯔꯤꯁꯦ ꯅꯨꯄꯥ ꯌꯨꯝꯕꯥꯅꯤꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯇꯥꯡꯁꯦ ꯏꯄꯨꯁꯨ ꯉꯥꯎꯏꯅꯦꯍꯦ ꯑꯗꯨ ꯏꯄꯨ ꯋꯥꯗꯤ ꯅꯨꯄꯤ ꯄꯨꯔꯛꯏ ꯍꯥꯏꯗꯨꯅ ꯂꯥꯎꯕꯤꯅꯨ ꯃꯤꯒꯤ ꯃꯆꯤꯟ ꯃꯦꯟꯕ ꯉꯝꯗꯕꯅꯤꯅ ꯍꯌꯦꯡ ꯐꯥꯎꯗꯗꯤ ꯏꯔꯥꯡ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯍꯣꯏ ꯏꯄꯨꯅꯦ ꯇꯨꯃꯤꯟꯅ ꯃꯥ ꯈꯛ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯦꯇꯟ ꯑꯃ ꯄꯥꯏꯔꯒ ꯁꯣꯂꯤ ꯑꯃꯨꯛ ꯆꯠꯈꯤ ꯃꯅꯤꯗꯣ ꯍꯧꯖꯤꯛꯇ ꯑꯅꯤꯗꯨ ꯁꯣꯔ ꯑꯃ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯅꯩ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯒ ꯂꯩꯅꯩ ꯅꯥꯀꯣꯡ ꯏꯍꯣꯏ ꯍꯣꯏꯅꯩ ꯆꯤꯛ ꯂꯥꯎꯏ ꯐꯤꯔꯦꯞꯄꯁꯨ ꯋꯥꯈꯠꯂꯛꯏ ꯑꯦꯔꯣꯟꯗ ꯄꯥꯎ ꯑꯃ ꯄꯤꯅꯕ ꯍꯥꯏꯅ ꯀꯣꯜ ꯇꯧꯁꯤꯜꯂꯝꯃꯤ ꯑꯃꯗꯨꯁꯨ ꯔꯤꯡ ꯆꯠꯄꯒ ꯅꯪꯗꯦ ꯑꯗꯨꯝ ꯁꯠ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯌꯧꯔꯕ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯐꯥꯒꯤꯗꯩ ꯑꯍꯜꯁꯤꯡꯁꯤ ꯃꯩ ꯍꯧꯅ ꯁꯥꯎꯅꯔꯦ ꯃꯔꯨꯞ ꯑꯣꯏꯔꯝꯕꯗ ꯌꯦꯛꯅꯔꯛꯄꯅ ꯍꯦꯟꯅ ꯁꯥꯊꯤꯔꯦ ꯍꯥꯏꯕꯗꯣ ꯇꯧꯔꯤ ꯏꯇꯥꯎ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ ꯁꯤꯗꯩ ꯃꯐꯤ ꯁꯦꯝꯃ ꯆꯠꯈ꯭ꯔꯕꯅꯤ ꯅꯨꯄꯤꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯒ ꯃꯔꯤ ꯐꯥꯎ ꯑꯝꯇ ꯂꯩꯅꯔꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯈꯔ ꯉꯥꯡꯅꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯁꯥꯎꯔꯒ ꯉꯥꯡꯅꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯞꯊꯔꯛꯀꯅꯤꯗ ꯏꯇꯥꯎ ꯃꯣꯏꯒꯤ ꯑꯍꯜꯁꯤꯡꯗꯨꯅ ꯈꯜꯂꯤꯗꯨꯅ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯀꯥꯏꯅꯗꯅꯕ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯍꯧꯔꯒꯦ ꯍꯣꯏꯅꯦ ꯀꯣꯔꯠ ꯃꯦꯔꯦꯖꯀꯤꯗꯨꯃ ꯑꯩ ꯁꯤꯜꯂꯛꯑꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯉꯁꯤꯁꯤꯃꯅꯦ ꯇꯥꯔꯣ ꯐꯖꯅ ꯂꯩꯔꯣ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯂꯛꯑꯁꯨ ꯍꯥꯏꯔꯛꯎꯀꯣ ꯏꯇꯥꯎ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯈꯟꯅ ꯆꯩꯅ ꯊꯣꯛꯑꯁꯨ ꯑꯉꯥꯡ ꯑꯃꯇ ꯅꯠꯅꯗ꯭ꯔꯦ ꯅꯕꯥꯅꯤ ꯀꯥꯏꯅꯕ ꯀꯩꯁꯨ ꯌꯥꯔꯣꯏꯗ ꯐꯔꯦ ꯍꯧꯖꯤꯛꯇ ꯌꯧꯗ ꯉꯥꯏꯔꯤ ꯃꯥꯁꯨ ꯄꯣꯊꯥꯗ꯭ꯔꯤ ꯑꯩꯁꯨꯅꯤ ꯉꯥꯛꯇꯪ ꯂꯩꯔ ꯑꯃꯨꯛ ꯊꯣꯔꯛꯑꯒꯦꯀꯣ ꯍꯣꯏ ꯊꯝꯃꯣ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯁꯅꯥꯌꯥꯏꯁꯨ ꯄꯥꯎ ꯈꯪꯅꯤꯡꯕꯒꯤ ꯃꯆꯥꯏ ꯃꯅꯥꯛꯇ ꯁꯨ ꯅꯩꯗꯨꯅ ꯂꯩꯔꯝꯕꯅꯤ ꯀꯣꯜ ꯊꯝꯈꯤꯕꯗꯨꯗ ꯍꯪꯉꯤ
Kadai leire haige mafam chaba amda leire hayeng lawyer am unaraga court marriage tawthoknaba sinlage nate joy du boy khoi classmate oirakpani yam phabani masu ahal amaduna phingakpaduda saukhibani tapna sawo pharakanida moi wari se kamai tawbano khangde mairik tai mai jawbi ole haiduni ima hera hayeng jelenda thoalani fadoknagi hairasu angang na nadre nupido mayumda thinbino hayellaga adum yaba potsida sigi matangdadi ima singe somda su thiba fangdabaduda kunjo makok pairaga leini makhoi su police ta sinakrabani pibana mapa themsilaga tapna hairei babong masana yaningna chatkhraduda aikoina phadokna rubasu yaroi masa masa firip loina longnaba ngamnaraba ngaktani chasar khrasanuda ipagi bungo yeknaba na tungmang thattuna leiribani sida manu chenba chongma thoga yeknaba mangkini haiba ngamba natene migi masado fatanungda thokro kamai tawni fatkidraba kokilana kari tawrokpa khangba ngamba nate aduna matam kharasu chathokdana lehallaga kabina masa nupaduga pulapna UK da changkibada akhoi be masu yawhallaga magi masa nupaduga ingna chikna sida thoklaktana miramduda nungaina laikinaba sinaribani macha nupaduna su yarabani sida mana amuk senkrene migi imungdugi mangdi kai sangoi hangi lairibe inkolpata magi property che singdo asukuina aigidamak khallaga kabina jackson da lotna thambiribani aina silibasina magi afaba oidoribani mahangna sida leiba haibase magi afaba khak oiroine aikhoiga mari tatnakhrabasu atopa country duda magi anauba tangdu leitaba punsi amada hingsa khinabani aina silibase muknabada mai pa aroidaba yeknabasida mu oraga thawai mangkidau saruk lamna ingna chikna hingjarubana phatabra mana ware ibase kuire aduna magi su nungaiba saruk phanganinglibani kamai tawni ahingsina loikhrabadi maruf anima kainaba haibado handaki khongpam sida ta doribani chumda landawri aina joina su yang warokre aigi tawsida pibasu magi mai thongi saktam uthokte mapana matha sabaduda masu matha saba yawre mapana hairisi susumi tamnana phabo aikibasum hak pami pabong oiraroi aikoina hojik makhoibu thiba fangoi police na fangasu masa masa yanabanina asumai haikibada aikoi wangang pham leiroi premine tawduna firol poraklaga tamna bo honghalli one ply fanek ichangcham ama aduga fi matek amag hongkre hanai magi fanek tuna premine thopchin birami manina chak thong baloikre pulam chakhum machadu da chak samine premi ga tamna ga ama aduga mani ga phiripaga ama khara lap thoknaraga phammi sahar gi dining table amada pulap sanaraga chaba natte amang asing yamna khaikhrabani apikpa bodon dugi maingalda ensang mayik singna uda chamine chaba loiraga yene khada utna kon fengi bim diswas kam tsinade tamna so hinanaba phengi hainadaba matau kaishu utlude mangonda kathokpa hainingdaba amata leite matomda phengmani nong thili churakpada phiripasu yene kharomda tholei satin phaizei ma puthoraklaga tupai tamna su manga kitang chepaga yenkhalai phengdorse nongsi kansilak to male tamna su kri taktuna fengi adai amu chamkre aphengma konsingdo kanna khutna su noiraga chamu utna fengbadi kanna taktradi kanna chamdradi yam wawbani hoi ado hanubi mlakpado hankrabo hai abo haigera iben kawgera mato hanubi haibu kainu mina nungsinaba wa ngangu soite phamse mawani ipunadi magi famungda tumu mama kha tumge haiba ka hangba budi leiraga famung leitaba ahalgi famungda ibani ne hek tumbado nungaitaba moi su haida yadaba harini laitin yam ningba imungnina ahalgi phamen famungda na aikoina ka khatpa toide adudi ibani makhada tumdoiba anauba nama pokpadai tumzajiba mumpakta tum khaidoini charuna hanba kan lawba mumpakta heinarasu heinaro ngasidi is hospital gi kan lawba tasta chahi kyano khangjabra aina tuma ise tamnadi heinadaba khudingmak heinanaba hotnau haibata ningai tawbigedaba natte firipa nokfe tawki tamna sukon phengba loiraga chakhomda pusilai satin khumjin khre nupaduso ngasilaga thamkre kon singdu phajana uplaga palangduda hapchili mana taktana tawhalli ahaldu supam sembi baloramle thorai manina hainabadi walani do
ipu tumba famdo isu mo nungai ba leitre ko chen dana lot fam lei tadana si dana la isini Premina aisu hayeng amung la age ko ngasi gi di hankrage noi su phasana potharo nungai taba ki ba kem ta he khalunu ko hoi bok ai thin bige Manina hei yade ipu thinge ngasi gi di nabani ma amata sa thono pung su thengle lamsang lak bugi suwaram lani so potha zaroro ipu thonga sin biram lage kaisu chimnerunu sidadi ne phattaba karim ta leiba nate mi phattaba thibada amatta phangloi Premi da amu onsilaga la Premi ai thilage haiduna halani do thokre makhoi ani suka manung changi candle macha amakhak musi nga duna leiri adu suloining chit oikre pikna mairi kai makha da fak macha ani samjinna duna mathak ta charugi mompak to thai mompak phidak manjuna ba amana nana kupsili fak ani duna hendoi mompak to kaya pak tabana phire pasu khudai hongi tamna su tumna ba changsinkhre pulamba samlang du thadok lage hipthei tamna su makut ani na mapuk tu da thamlaga long hippi cheptuna mairi mut kadaraba mairi du da munna yengki phire pasu i ma su changsilai hipthara i tamna rom da chepi makut namana mangak nga khatuna hairi hainabra phire pada laisila i tamna tapna khummi nangi saktam sibu uradi aingonda hainadaba amatta laite punsida chumma misak amaga sangna chapminau loinau sinaraklabada aina hainadaba kari leiruni nangi narum thopna hingba lanpham kaya ama nangbuna sokna hallaga ningthiamna cheksinna thamzabi ningthiamgi taloi soiningde ningthiamna chatkhiba lanphamda khwangchet chitna laktuna khutta thangsang pairaga ningthiam sokpa yaroi haiduna himchabi sayon lauraga ina bining them gi taloi do ai oiningi phiripa amusu laknai aduma heradi tumba yadong male wakhal nung nangwa phaude inong nong thonle ngasi budi potharani tummani hayeng na mukarino ai leishidi ekhoini kaina ba yaroi kaina dana ba aina shingani pukning siam nung shiroi ge ngamde ani suna pokpa ma pok suna tabasida ai baseng na nung shibiram base imani ai gi imarida mari sunattaba mamchongna aigi damak thengnarakpa awaba mayam sida hayeng mana ise si tawganu phatte haina themakpado ai nangni hele haiduna chatpasu ngamgadaba mande tamna pumna khaluranu hayengi waranu hayengi su hayengi thokpa sima khakti khangu nang ai kaina bayaroi musi ngaliba candle mengalda mayek sing unadaba saktam da yengne tanagi makutto makut namana pashilai Chimbal thangkatuna thengai ikai sakhi muni yenglakpa meeting bichana basungam lude aduna meeting thaigi honarai ya khidre chatkinu khamlai mitmangdagi makhutche na phaduna hairi bani ikai khinu yengsage yengning basaktam se nonggobini khawlanglingi kumgi nong hona yorakpagum tanglaba mikup sidadi pena su yengsage nungsiba amagi khodoldi pamuna su lausage ahin mamachu su sangjaroi sumna tangi mayek sing manungsiba khaktani pining baso ahin malaite awat pasu leiroi singkraba thamoini oizaudo mapuse leiriba nungsiba simadi hangak labaso chamarak kanani heli khumkini paukhumso heli nangna pumnamaktagi mushi ngalamba kendal matekto loikre pumamamki tamnagi ikaiba matauda loiningna chaklamba mairido matang chana mutki thaumaigi maingalna mamkhrabaso punsigi mangaldi mikupta phangki karamna su phangloidoriba aduk tangba nushibana phanglabada kansila inong duso matau iman mandana balcony da lepi nong marik ni yaisilakpada masa phawga lup kadore adubuma tamnagi khalli hojikso pibana hayengna mukari thodoiba aidi nang munushirso thawna fana nang munushi utpa ngamde mabung shakna leiriba aina nangonda nushi khangalubada tukachaba phawkidra hangoi kidra khalle aduga pabungna aibu karini khankidawriba
Sigi mayamsina aibu ikhongi kut phazalaga thamki. Nushina ngasidi nangse migi oikibada yenghauba nattana aina nangbu khamlaba ngamde. Haujikna nungsibi nangse kanagumba amagadagi mundana puraga amada amuk sinau hairi. Aigi famda mairi ngaktani chubirakliba. Khara loose oiba litliba grey color gi moza phreto mamawai nongna haisalakpada punglup luple paint su chole black color oiba gi khangdabani mapa du su tumba yatra male machana pagi kada changi machana nong haisalakpa maphamluda lepaga shumlei baduda kaushili thoiba ipagi bungo nong haizilene nangbo tai tapna lei thorai mapa du su manakta naksilai khara lapnai balcony gi thongdugi wangmada lepnei pauna churamba nong sup kuptharagle nong chole nangbo chango one piba mamit ani khara ngangsenduna tapna hairei kanagumba amana nong chotkhini pakhalabuso nachagi chakliba thamoi sigina maisa fazin banong likni pabu kunjo nason pikna ipagi bungo piba ira thanglei Masi kaigi aigi chalgumna pabung na ingon sinabano. Pabungi ya thangak na buhana bada nachagi thamoy di nungsibagi lan kay ama soknari. Ado sumay pakpa ama toy kide. Pabung, mahana pamzaba maphamadu da chasar krasana. Aikoy na tinglagumsi. Thamoy ama na magi khwidasaba, maga chanasaba thamoy ama khanbada ayat papiragumsi. Sige mecha khangba aidi, hayeng mahana kapkadabudu uyi. Kunjosu khonje niglei ai sibu yamna fatabra aina silibase mabu nungsibagini ne mana nungaina leikina bu khotnabani ne mana su pabung munungsi aduna pabung na haiba wada ngammoi hairak-loi ngami khe khoina mabu senabise magi aningbada chasakhrasana mana mafam sida leirabadi ingna chikna leiba phangoi ni pagi bungo piba sontharamba khonjel saudun hairai karigino makhoina magi punsida su yam yelibase Kunjo khara hena naksilakduna machagi lengsumda amuktang pairamlaga Kishore magi nupi hatpada bemana khangkibagi mamagi asingba mayamda khanganingbagi lanthumda mihauba kokilana bemagi property mamana thambiramba kharase pambagi Kishore inot hapa sigilan maraksida mana mafamsida mayum magai panuna ingna leiba haibase oidaba wani sa ani dugi manam yai thatpinaba kanasu leite akhoi bemana makhoi bu irai laina mai thiba pibasu ngamloi Machana pada hinglamba mamaido leithoragle sor hondoi ai su pamjai chana ba marup ki matik chaba machanu paduda thazaduna ingna chikna hingminaba adubo pai leitene pabo magi apamada chatkhasanu aikhoina magi punsida khuthingjala magi su mane hingjaningba punsi ma hinglei jaramgani aikhoina mabu puning maikeda pubadi ngamoi aina su puningde kunjowa makha taramde machagi pakhum piramde Machana pada onsilamdana tumina thoki piba thamoi nungda kapchei Nupadi kappa hitabra Nupa su thamoi pale Nupi khaktana thamoi shonma nate Aikhoi su thamoi se nungsibagi matangdadi yahamna solibani Nungsiba henman bai nungsiba ubiramdabagi kaplibasisu pahangde haidoribra Khasik thapau khangbiraroidaba mai chaksisu nungsi mai chak natte haidoribra Yaroidaba mafamda nupa thoudau sharau lona nungsijagi khanbani Oi kini khangna nang shemigi aduga huzikna kaigi wariba karigi kapiba ahing tumnaba natte joya husu phawba sawba phatri police ki maikaida ki suthiba phangdri mafam chapchaba khangma ngamdri marupta waraubana singna khibana macha nupa se mana pokpani magi machani aduna magi apamada chatlangani haina khanmani Tilo sa zoigina kitang niyam tharakpaga Sawba themgi khanje Aduna mipka khudingi sakpamwangba yenglibani Cha puthorai Table mathaktuda thammaga kitang lamna phammi tilo Tada cha sida thamle Chaksu ingthina sadre cha asaba sima thaksinsi Joy tabthai tilo da di asawba do utte Tilo cha ga changdeda Khoidau se pang sawda ik sawningi Isa nupa amakhak yawbasina nupi ek thibada Ai si ikai nungsiyana hanba haidu oirabani Tada nungsina saba angang anigi maraldi natteda moi asomgi halduna karibu khalibano khangdre Asuk luna tinabani magi awabal aingonda liribani
ไอ้สุอิชามาต้มตันนี่เนี่ยมวยกันนักสินนบดง่ายชินอ้อยนบดกอกสากันนี่ให้บ่ไอ้สุขังงี้อดุน่ะไอ้นปามดิอดุบุเชียนมาจงมาถกเลยบดีปามเตนี่อิชานะปุระอีบมีกิมาจ่าดูลักษณะยาบันนัดเนี่ยอดุกิชุมาทักตามารุปนิโกขัลลิบะอดุกิอีไรไลนะพาดกนหูสีอโตปดทาจะครีไฮเดนะก็ยายังนะมาจินดุมักนะไอ้งวนดาให้บังงามลิบะมานะไอ้เสมารุปนี่ให้บักขัลลิบระสินี่ไอ้ขังงี้ไอ้กิซาโดกอดเมรสก็กอกตกถั่วกันลากันนี่ไก่กุมมานะนึกปีดูใครนะบังงามมวยให้กันนะยิมสิดามาเลยเหาบะมาอดุนัดจักนะไอ้เลยเหาบะมาอันนี้สิดากิขัลโลให้ดอริบนี่ให้รำลังกันจ่าตัวพกทักตันหาวดขี้ที่โลสุอิมุงมันงมักที่น่าตะวันนะกันเฮกเทมุบสุขขมัมเดมาสุมาทาซาบดยาวเซสาวกันดับช่วยนะสาวรีนี่ให้ดูนะกรีบตัวดอริบปากขัดใจอายุตัวพิเรปนมีกับทรกปดาตามนาเลรำเดรมามิดอุยดีโฟนลาบแล้วก็ปุ่งเยงีเทงลำเล่นิปานตารำเมงาร่างตามนานะตุ้งครมมาตุ้งฟันนักวินามาดีตุ้มเดน้องงาลำได้เดตุ้มทักขีบโอยบนะมีกับกระโถโอเดรฮาวเลยมาคงได้เกมจะตรงดามาปาลทรกปดานุ่งสีบะอิงลาวบะให้เลยมานำนาตัวอันดะหมสิเลยว่าเขากระโตยังทริกยังงี้สมางได้ปิกตักนาราวน์โอยนาไว้ได้ระกะกะลีบันทกเลยงงมาชูตัวได้ยังงี้มองมอนเตาวิขัลลีวายก็เสฟะจันตายบะเฮรมิจานีเนี่ยกระรุมดบุษครบจานุมาสุมังงังอีปาครุมดุนาอมุงจังอีขุดายมาไปแล้วก็ยังในขาดทอรีปกครีมาจามเลยรำมีขณะดูสวานันอานาไซอได้สิงบาติลดุนาสกัดละกะอิรุลุซารมีลุยเครปลางคกตุดยันถอยอตุมบขุดายdoเฟดิสอมาเตยอรกปนเตงารางกีเดรสตุสุปมยาดไพซอมนีมาซาพริตุมลิสิลกะจัปลตงดุนามาปาลมดทอรักปดามันนี่มากอลมาชิดาปลางซาดกิพามัมมีมาสุมันนี่กิมานักตะพัมทะเรอียาหูเทมันเครเน่ด็อกเตอร์เนี่ยได้ให้ยาหูดียาดเรให้พิริปัสโนอีมันนี่นะไอดิ่งสีดีจากงันตาเนทะเอมาอุนจากลอนขลัยอดุสุสิงดนี่มาโบกตักนาดนะจากมูทองเอาเรให้รวยด้วยนิ่งๆตากบกให้บันหาลีเนี่ยว่ามูคงเอง่ายคงอัตย์ไหลดิเชียนบจงมาถูอดีเป่าหันดกนับมันจะนี่อดุนักไม่น่าตัวบ้าฮัลสิงเนฟันสาวรบโซว่ามาเป่าให้ดับดูดีฟัดเตเนี่ยอีพวกไอ้กิมารุฟอมลากันนี่มากับปุ่นจะมีนักครั้งเกอดุก็ยุ่มเดจังกเกียนตัวบันนี่งร่างตัวบุพาดกนรดีให้เดน่าล้ำสมดุเจลักบันนี่ไปไกกุมมาสาวนบพัดเรดนะยุ่มเดลัยเบียร์ไว้การตัวอดีไอ้กินักตัวเฮกตะเล่าพิเรปัสมุมอนตัวรีตามนั้นจ่าปุถุรีพิเรปกีมากกตุสุพีมาจ่าตัวนั้นคิดตั้งคงบ่อยตัวรักะพิเรปกีนักดิสตินกลาสทำอีจ่าเสอิสุบุกยันสร้างทงอ่ะบ้าอีพวกนังงาปูรังละงาอ้อยทงอ่ะเกมาฮิฮับละมินาบานิสุสีดะเลยบเสกายาหินาระมวยเนี่ยคนนังกิเดขังดีปัวเขาสักทีนึงไงงารางตุ่มบัดสุสายเด็กขวลมาเลยนะกันเนี่ยยุ่งหงายสิระขัลลีนี่ขณะเจนน่ะบ่ไม่ยามรักแต่หิงบัดวารีปุพิเรปัสตามนาดามมอนตัวระกยิงีมันนี่สนุกเจสุมารีสารมบดพิเรปนะมานาวางางบุคดิงกีนกมีสมียงอะไรคิบัดดะอได้เลยบัดตะลักเลอดุนตามนานาสารุอิงสิเลพิเรปดิมิจิดุงขัดเลนกมีสินกลาสลอกขัดละกะขังจิงเฮกจิงอุบัดะมาไม่ทักเอกท่าอดนะโปกเรอาให้ละกะโลคุเรตามนั้นสู้ยากนะเจอีพวกมันนี่เนี่ยน้ำไม้นี่ทักเอกท่าอดนะไอ้ยังนะบอกนะบัดสวยดีนี่เนี่ยมาเกตุมโอยเลยสิบุฮัลมามังดูดาอีกคนเฮกคนดับตามนาเกวางางดาพิเรปมาไม่ดอชินีอ่างบุอันเครลักษณะเส้นขี